MP Bimol yam phajaba hum thamba hum se haji khoi tuan tuan ba national media da nan photo khwa man changnu ba swai sida khoi buffer zone gi matang da RTI thakhre home minister na khoi pakhum pi bangam pi da brangam bre yeng siga hai hum MP Bimol ga thawa hum se swai da dikiran gi ba kari mol em thami kiran taseng na haraga di khoi taseng na hojik si yamna khoi gi yamna apa khongthang amani mana chatu ba di khoi chu haibum thu e adugo taseng na hojik elected amana tawda ba role responsibility kaino si council laga common people amana law maina khoi adum law khala khoi fiam da lak si ju yamna angak ko nungai ta ba ma dinum phawe elected ama haiba sai khoi laiba Manipur gi khoi gi lak samri si gi ni ma aduga parliamentary khoi gi member of parliament ni adun taseng na haraga di masi gi pochina mai adum chengale khoi makhoi bhawda changmang amaktra ga di micham praja IDPs kamaina separation oigani mamang da khoi IDPs me amama separation to hon gani haibda chogo thong logni haibdo logde haibnate ma fil chalaga report lo report me amama polai ba pota RTI thare haro poche micham mamana khoi gi even magi matata han RTI thai haibdu chu madu BJP ni madu ne han kumdar ko pot sumaina kumdar cha pot me amda kumuk pot me amma se sum si yamda dramatically dramatize over form da tarpodi khoi ju maju praja mo ne de khoi madu yengjening de as per constitution magi provision as per rule of procedure conduct of business da magi kaino da kari yawe habdi matung ina chalan janinge procedure me am kan ba yadaw me am di koi kalaning de aduna masidi koi gi manglem ki gen go wai koi ko village ki county district ki manung chanma por amana resettlement of peace for oido mande hai wapum sin chwa de ningjang ai aduna sigi pot me am sing se koi gi kuki gi lalhob loop na ta lalhob loop na sponsor tro tro ko me am amana ngasidi thamako wapum sing se ngasi dum lumna alum yam thabok oino onthor koi pot lak wa aruga elected legally yar ba me am amana ngasidi taseng na haragadi bomb to marakta nungmai marakta prajana thangjillaga thamba matamda ekoi gi mihut oibasing nasu masi thammiba thanglaiba khongthang singsi chumlibra natraga masi chum tobum tokra ka haibaje makoi da constitution madumaina to haiba provide tobra ka haiba pochi achong wang amalai then India flag yunga kanda ekoi chomdana sumaina India gi manungda si to haibasi is to be discussed torba the very by ekoi me panelists kangde aduga just protesters me amama ekoi gi IDPs me amama thammagalero wapam amani thammagalero wapam mayam sing du khangalero pot amani buffer zone lailai te habasi chena RTI na targasu laite na dum khumakani adu laite na khumi adu mahaigani changba yade adu mahaigani si pot dum lairo pone aduna koi usi yam open communication ama koi gi laiba nakana ni ge maraksida kamaina same gani thong kamaina madugi communication dugi kamaina kana ohengani haiba pot mayam sing sida hena ko khada basu pamje na lawi aduga taseng na hujikti ikona buffer zone na khair ko poti ainga sai mamang gi round da buffer zone gi matang do in tamjagi potu ne ekoi kitchen country leba area amada ekoi maroi na international gi oiba jaga amada ekoi taseng na madugi changna ko me yada badugi magi adum leba mayam du da nungai tam ko to leba mayam du kitang piso na porok na pot amaka yenga kanda thamba yapa pot amaka ni aduna sigi pot mayam sing sai ekoi hujikti even cookie singsna magi chingi leba makoi tariba jaga mayam singida even makoi na chaba authority makoi hetta tawing tawba yaba mong da tawba yaba mok da lai adana hojikti koi as an activist as a panelist oina wangang musu taseng na tanju tale maram di kaino da even elected mayam singsina koi gi angang masagi yam datorok ko childlessness mayam amasu koi ngasi thengna da banati koi phagi tawi nan ko ilaga koi gi nganing ba mi makal ke am thola aga MLA singji ata saithar ko yum da pambangam dre kana koi former speaker na arek ko potai koi na thamjagi koi ni ko lichade koi di salele ingdam da matamni inga kana jacket ile hare poche koina thamai bo wafam singna se makoi da karim na ba kathai na ba chaiba natraga makoi de koina pungang ngang moi wafam na te ba koina ta seng na hayo ga di hoji lebak se tholai ba pot mayam sida achubi mayam sing do who is preventing IDPs returning their home kanano hai ba se loino khanga ba pot nga ne adu kari yinga sida duga kano da koina national highway travelers sing the triton do na kanano ada cookie jo organize natraga ikoi separatist movement sagaliba government of India da masi ikoi meeting community bu da seng separatist sagapada yama jogo thodang lo ne impress to no khonai bana kanano against the meeting tabuk to kai se ikoi dagi makoi ni hena khanga wa pot mayam amani aduna sumba pot mayam sinda ikoi na highway sing kari accessible ohende kana highway pot sing je adu chwai mayam sida ikoi na only makoi gi adugum samsan sajan ba wai wata mayam amai ne haja habitual liars aiba malem da bap tan mangam da ngamroi da fruit amase kanano hai kano ji cookie ya bela to business kana hai base masi pot mayam sing sa makoi self defeating
strategy yana kona bada atop community level mayam singse masigi pot mayam singsigi sida ikona political blunder thole mistake nati haiba singse ikona ta sara pukalaga haibi si hairu batamda masigi potse political party sing manaraga tongaga nganga ibrahima ngangi se adu moni machum jawa ga haide ikona machum jawa nate machum kamai chai ko khangjage thijum jawa mayam mana mamang taji bai pam haibi masi Manipur mang tokuni political blunder thole si makoi ne hai swai dane aduna 2016 district creator madugi pandam karino kana ngasi praja singa hangurga so kenoma lakani crisis asle kana benefit lawi kon toina hangi adu masigi pochi kano like adu Manipur da hill area gi district council act 1967 adu kari gi dongta chana bangam dana sukkuina thammi bino haibu wahang sing border fencing hojik lai status ainga saijaba NRC karamna kamai hojik pot chanan ba yana hona gani adu hojik mismanagement me amon torbise kudakta Electric marum karigino. Ado warom draki people music piano the kari status like kind of programme the hanging report me and doji Jararongi Momogi United Front report natana like the other removal of any cookie tribe natranga sagi when I end you quickly watch centenary gate 1919 Loktopa aduga mokugi sugumba national highway blocked over the Tanaku matam da mai community da ngasigi ST pitoki matam da oziki haiba buffer zone ka haibadum haragadum lehoba mona ka shuto bungam da port amona adi lehogane na khali natragadi makoina ozik shamjan chajaliba mayam jingsina dum dominate taroga chatpa makoina hari goidum makoina tawri go yai koi sigi pochida koina tawuda kanamdana kaimdana pingbangam de haiba pochida ngasidi makoina ego jamna wangna lay pot amagadong ngasi di lay deba aduna buffer zone de ko ngasai mamang da haijaba pot ni kogi aujiki pot mana chalugera mana define tawera akang larik tanatraga koi any pot phango pot amada madi only serving to prevent conflict and reduce tension when a boundary or territorial dispute is intractable have a pot amada magi short oina admana pi maramdi kainoda ngasai intractable have to kaino haikanda need to control or deal with or not easily govern manage or directed have a port to neighbor. Aduna yam unruly oiba, governable oiba, aduga yam stubborn oiba, unmanageable oiba port the willful oiba port have a port to them later. Bani aduna madudi a neutralized area serving to separate hostile forces or nation. Usually between countries and a kind of buffer zone gi pot man thek na jaba pot anga sa hijack gi pot ni adana siuma pot mayam singsil lai manung du ne ko na jiki buffer zone du lai be yaroi adagi nga sai gi even cookie na mokho gi lamni hai be yaroi adana nga sai gi kharam wifi village da saden kaungi district da ngarangi koi 7:40 am da JDU na taw pot anna magi madugi potu kari gi no hai karmon sum harak pane da submission of a topographical map in support of demand of separate administration madugi pot ki matang adagi illicit poppy cultivation madugi German tawpoi matang adaga German road tiger road ki pot yam unauthorized oiba sugi madugi ground rule gi framework ki wang moda sajalapa kem me amana atopa unlawful activities me amama madugi potu gi ne na hari poto swaidane aina thamjani pot se duna ngasai gi JDF na singdalo iba thongdang adamaina hojiki buffer zone me amda ekogi paramilitary forces me am laigera lairoida ekogi sigi pot me am da ekogi changhum thokpa chanabam thokpa chanaba hona gadamni habi jikti ekoi Imphal area dadi kokomina lauthokre any hanagi homin kamne ko lemina ba koki gi banner makha da umbrella makha da tuppa da yawro me am amana laaga su madu freely adum sep oina chatpa yagani ekoi me am lairian lauto e adubu koki gi sing na dinga sifa buda mogi leiba jaga singa chalan ningda ba pot me am tawi chatta badi nate maitai thonga parba me am amana okay tawo kun me am phol gadum chatta badi ri chali adubu madudi masing thibda yam de adu makoi gi onati any fruit kanglu koki gi banner makha da leramba aduga madugi me am sing hoji Imphal manung da chatpa airport chatpa lambi chatpa loin mak makoi ka pot putok pusin tawo karba da loin mak taw da nate loin taw uyi sida di khoi gi hoji ki buffer zone da ngai ba tari ba central military forces security forces chingna kachu ating ba leite aduga som da chatpa ka tang ne aduna community amakakta against the thambadam adu community amakakna Levak iramdam ifrup izati natraga isagi territory loinama ngakadabani integrity lain hingadabani haiba pota laholaga thamai mong lerega atopa frup kangrup mayam kundaminari ba hominari mayam singna frup kuntra mari recognize toroga kuntra nipan mapal leiba iramdam Manipur leiba frup kangrup mayam tumin lai thokpa haiba se masijo aso wahang amu wai adu taragadi masigi mayam singsi kamaina masigi potsi ekoina thengnagadage haiba potse madugi mayam singdugi damaktani ekoina elected mayam sing khallaga mikhal mire mihut khallaga na ngaside koi
डेमोक्रेसी पे लेबाक अमनी इलेक्शन तरोग खल्लगा मकोई थाग्रबनी मखोइना पावो ngamselaktragadi loinmak resign tawthokpikro elected kangu ruling kangu oigera adro opposition kangu oigera loinmak resign tawthokre koi ngamdre hena praja miyam da surrender tawthokpiro aruga government dissolve tawjagrani aruga dissolve tawkhra matungda tasengna amatam chare personal tham amalai lejagrani da emergency lauthorani aruga lebak chigro semdokpa yaba administration da aru constitution piri ba safeguard mayam da semak pore yeng mane hena phare aduga madugi kitang peace lai har matam da new phases mayam ama aruga matam gi matung ina thengna ba ngamba mihut assembly phamaga uiraga leiba then sum irang trokar masagi maramdam nate masagi mafum nate na leithokpu manba tumina leithokpa yamna adugumba ya kari haita lebak macha ta da ba manba mayam amana elected ona yauri report mayam singsda lebak yona khalla kana song thokan thabuk to mayam ja angau ta halaga thamiba lamdam se masigi amuktang di elected oi bada kari dakar oi elected amu oina first and foremost duty kari no to protect life and property of common people ni to protect the dignity of the house ni because house shows a nation hari bani hai bajigi atrase yam asang maching mayam constitution manang yawa matibong masak mayam kamu dragazu masigi atien ba masigi tawdiya da tangai fadaba mayam je being as a legislator as an elected as an MLA as a minister matugi poto khangba matau daina hai bado khangba ngamba aduga khang dragasu madu tanaba yaba praja miyam gi thamoi itil sentiment khangna chatba ngamba mute kharadi mathau tare natragadi ekoi lewak singasi sinking community ore matam khre matung soin lukragani kaigum miti fruit na lukhi bata gadi fruit kang atai su loin hininga lete loi lukhi gani haiba poto swad ningsimi na matam yaure adana elect magi role responsibility duty aduga magi rights loina mak khangmina ba mathau tai koina aikogi right khatang sik toba isagi duty masakang dawa adana masing yam jalakpa potuna ngasidi maning hanba kunayama aduga daseng nagari sasan laitaba sasan laragazu wahan thok laitaba pot amaka wahin bani ana is mai thamjagi ta okay matam sulu mas